ꯉꯁꯤ ꯑꯃꯨꯛ ꯍꯜꯂ ꯂꯥꯛꯑꯦ ꯉꯔꯥꯡ ꯑꯃꯒ ꯅꯍꯥꯟ ꯑꯃ ꯅꯝꯈꯤꯕꯗꯨꯒ ꯉꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯥꯛꯏꯅꯦ ꯉꯁꯤ ꯆꯥꯗꯣꯏꯁꯤ ꯆꯞ ꯃꯥꯟꯅꯩ ꯌꯦꯟꯒ ꯌꯦꯔꯨꯝꯅꯦ ꯏꯔꯣꯟꯕꯅꯦ ꯁꯂꯥꯛꯀ ꯉꯔꯥꯡ ꯅꯍꯥꯟꯒꯤꯗꯣ ꯑꯂꯨ ꯊꯣꯡꯕ ꯃꯥꯜꯂꯦ ꯍꯥꯏꯌꯦ ꯑꯩꯅ ꯑꯂꯨꯗꯣ ꯈꯔ ꯃꯊꯛ ꯊꯥꯞꯄ ꯌꯥꯝꯅ ꯆꯪꯕ ꯑꯣꯏꯗꯕ ꯑꯗꯨꯗꯨꯒꯤ ꯉꯁꯤ ꯑꯃꯨꯛ ꯇꯧꯊꯔꯒꯦꯗꯤ ꯀꯣꯔꯣꯅꯥ ꯃꯇꯝꯅꯤꯅ ꯈꯨꯠꯁꯦ ꯐꯖꯅ ꯁꯦꯡ ꯍꯥꯝꯖꯩ ꯍꯥꯎꯗꯧ ꯃꯥꯜꯂꯤꯍꯦ ꯑꯗꯨꯗꯤ ꯌꯦꯟꯁꯦ ꯍꯦꯛꯇ ꯍꯥꯟꯅ ꯇꯧꯔꯒꯦ ꯑꯩꯈꯣꯏ ꯆꯥꯏ ꯉꯧꯕ ꯑꯍꯥꯟꯕ ꯆꯥꯛꯈꯣꯝꯁꯤ ꯃꯌꯥꯝꯗ ꯏꯜꯂꯛꯄꯅ ꯐꯗꯧ ꯃꯥꯜꯂꯦ ꯃꯌꯥꯝꯁꯦ ꯑꯍꯥꯟꯕ ꯆꯥꯛꯈꯣꯝꯗꯣ ꯑꯁ ꯃꯃꯥꯡ ꯑꯩ ꯇꯥꯁꯤꯟꯒꯦ ꯆꯥꯒꯦ ꯃꯩ ꯆꯠꯂꯦ ꯉꯁꯤꯗꯤ ꯌꯦꯔꯨꯝꯁꯦ ꯄꯨꯟꯅ ꯆꯥꯡ ꯈꯥꯏꯗꯣꯛꯄꯩ ꯍꯥꯎꯔꯦ ꯃꯔꯤꯟꯒ ꯌꯥꯝ ꯀꯣꯔꯣꯅꯥ ꯃꯅꯨꯡꯁꯤ ꯈꯔ ꯌꯥꯝ ꯆꯥꯁꯤꯜꯂꯣ ꯏꯃꯨꯟ ꯁꯤꯁꯇꯦꯝ ꯀꯟꯅꯕ ꯑꯁ ꯑꯗꯨꯝ ꯆꯥꯛꯈꯣꯝ ꯆꯥꯎꯍꯜꯂꯒꯦ ꯇꯧꯔꯀꯥꯟꯗ ꯆꯥꯛꯈꯨꯝ ꯄꯤꯛꯑꯦ ꯃꯤ ꯌꯥꯝ ꯍꯪꯉꯛꯑꯦ ꯌꯣꯝꯃꯦ ꯆꯥꯁꯤꯜꯂꯛꯑꯦ ꯑꯍꯣꯏ ꯑꯁ ꯌꯥꯝ ꯀꯟꯁꯤꯜꯂꯦꯗ ꯉꯁꯤ ꯀꯣꯏꯂꯔꯅꯤ ꯈꯔ ꯀꯜꯂꯦ ꯌꯥꯝ ꯆꯥꯛꯈꯨꯝ ꯆꯥꯎꯍꯜꯂꯦ ꯉꯁꯤꯗꯤ ꯑꯃꯨꯛꯇꯤ ꯐꯖꯅ ꯁꯥꯏꯌꯦ ꯌꯥꯝ ꯉꯁꯤꯗꯤ ꯆꯥꯛꯈꯨꯝ ꯐꯅꯌꯥꯝ ꯆꯥꯎꯍꯜꯂꯝꯃꯦ ꯉꯔꯥꯡ ꯆꯥꯛꯈꯨꯝ ꯄꯤꯛꯑꯦ ꯈꯔ ꯉꯥꯟꯁꯤꯜꯂꯦ ꯑꯗꯨꯒ ꯉꯁꯤꯗꯤ ꯈꯔ ꯆꯥꯎꯍꯜꯂꯝꯃꯦ ꯌꯥꯝ ꯁꯤ ꯀꯜꯂꯦꯗ ꯌꯦꯔꯨꯝ ꯉꯔꯥꯡ ꯂꯣꯏ ꯆꯥꯗꯦꯅ ꯍꯥꯏꯔꯕꯅꯤꯅ ꯉꯁꯤꯗꯤ ꯁꯤꯠ ꯅꯥꯟꯅ ꯆꯥꯔꯒꯦ ꯐꯖꯅ ꯂꯥꯝꯍꯜꯂꯛꯑꯕꯅꯤ ꯉꯁꯤꯗꯤ ꯆꯥꯛꯈꯨꯝꯁꯤ ꯌꯦꯡꯉꯣ ꯃꯩ ꯇꯥꯔꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯋꯥ ꯁꯥꯏꯁꯤꯁꯨ ꯏꯔꯣꯝꯕ ꯁꯨꯡꯆꯥ ꯆꯥꯗ꯭ꯔꯤ ꯏꯔꯣꯝꯕ ꯆꯥꯒꯦ ꯌꯦꯟ ꯊꯣꯡ ꯌꯥꯎꯕꯗꯤ ꯏꯔꯣꯝꯕꯁꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦꯗ ꯏꯔꯣꯝꯕꯁꯤ ꯍꯥꯎꯋꯦ ꯏꯜꯂꯛꯄ ꯌꯥꯕ ꯑꯣꯏꯇꯥꯔꯗꯤꯀꯣ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤ ꯆꯥꯛꯈꯣꯝꯁꯤ ꯏꯟꯁꯤꯜꯂꯛꯑꯗꯤ ꯅꯣꯏ
khám sinh bảo thôi xin lấp trận này मैम साग की पाजी नहीं हिंदले सिदी यार हम चाहे है फुगल मैम ये मुझे कौन से hay này cái này kìa ăn không xí mày hay mày dao này mix fruit này chứ mày sẽ này đang làm sao đây đây mà thế thì mà sai em gì cô nhớ sao mà mà thế nghe sao mà này cô nhớ này làm nha xem cho năm nhau 6 rồi mấy em cho năm khi ông mua mình đi ngâm rồi ăn vậy mây sẽ đẹp làm gì cái gì để lùi ngâm đông ăn rồi gì làm si ăn rồi sẽ lại anh chả thấy cái này là sao không này Yang itu aja saya mati yang tidak mati ngai matang jadi lu sendiri kan nuai di like subscribe đâu có cầu video matang ya kapa jangan nama ke an lu lagi ayo juga